Sajibu nong panbaga mari lenena chahi ge oiba laitin khorambagi thogai ga loinena lining thau lam ahingba meritorious award senglan thokpagi thoram kainau dalaiba lam ahingba lampakta lining thau lam ahingba thogalupna sindana pangthokre thoramadu ayuktagi hauraga mafum kayadagi miyamna lining thau lam ahingbagi masaigolda athen pot kaduna amadi laitin khoramki loinena nongthilgi talakta lam ahingbagi lampakta meritorious award sengyan thokpagi thoram chathaki award yen thokpagi thoramda wangkem MLA amade CLP leader K Mega Chandra Singh lining thau kam ahingba thaugalup Kainau gi President W Homeswar Oinam ASC gi ex MLA L Radhakeshwar Singh Kakching ASC gi ex MLA Y Surchandra IAS YL Katik editor Hemant Kumar Ningomba MITC UTC Kau Imphal gi coordinator madi PI nodal officer ICAR IIOR Professor Tokchom Robindro Singh UNLF ki Secretary Defense Naurem Ratan atopaming loya social activist Lamyanba Ipu KSA gi President Seram Henjit Desam gi President Oinam Romes Ames ki President Longjam Thonglen Meitena Marui Bamitunglen Singoda Sarukyaki Thoram ki Manung Chana Panchayat level HSL se examining Singing Kunka Magagi Manasing Ambol AC ki Manung Chana Leba School Sing the Tamba Lamdamadung Yamahiroi Yang Kainitoi International Amadi National level ki sports Sanaroi Taruk Amadi Excellence Award win a Doctor of Philosophy degree English Singing Kunga Taruk Mana Dr. Namairapam Pramoda Kutsinaki Thoram Gamari Lenina Hemant Kumar Ningombana Fungdokibada Culture Hibasi Mayamna Kanabada Pung yaiba isai sakpa sigumba khak ayambana khanaraga leire adubu culture haibasi miyoibana hek pokpadagina siba fawbada chaliba chana kanglon mayamasi culture ni haiki loinena ke mega chana fongdokibada chahi asigi oina sigumba lai khramdana mapuda nizaba sida hauzik iramda masida tangdu leitadaluna leiriba lanasi loishinduna ing tikpalamda mama purakpoirashanu matamamada aikoina aikoigi chanabi amadi sajibunong mapanbada chairaubagi tangai fadaba adu Kautok Lay Adubu, Nasidi, Masigi Kanabadu, Hena, Nasigi Miro Singna Kanare Haiki. Langa Masigi, lazy laser Senba, Boot Tadamatamda, Wakalay, Tadabasi, Tangai Wala, Samaza Sigi of Port Nova Simati, education be as well as Swai the Lakani. Nasi, live problem the private school, school, Hibasi, Satraki losing Basing the Tonkiba. Madu assembly the Kaide and the Laura Navaso, Haidi Kibu, Yam the Pay. Aduga, a quite a Hosic can the river Maki, Asembo Maki Baraki when a Yamatamda Sarkari Loisan education there. Masi Sarkari Loisans in the private hand by state currently. Kerala number 1 Sarkari education privacy. But Masina Maramu Kanda. Culture se akoigi laioi khaba ahallaman mayam sina akoi se kamai to gibu ina khumba oina ba ina khunna ba gi culture ama tabira meba adugi culture do ina khumba gi culture do akoi na ngasi loina kauthoe aduga laira ta na ba gi culture ha ka tawrga leire sin ai hai du